PM amadi HCM gi thawong sidi Manipur si India gi saruk ama natrabra Tronglawbi gi thawdok judicial inquiry tawgadabani amadi asuk yamna thamoi soklaba thawdok siga mari leidana amadi sahi ohum pharaklabi irang sigi matana lusingba mu oina India gi Prime Minister amadi Home Minister gi masinde gi wahi amata taba phangdaw haibasi Manipur si India gi saruk ama natrabra haina Congress Legislature Party CLP leader Kaisa Meghachandra MLA na phungdokri wapamasi thasi ki taret ki ayu angan bada Moirang Police Station ki manung sana laiba Tronglawbi awang lekai koki theories na bom kapsin duna pik liba masin manaw ani amadi khongjang jang sin ki bami ohumbu CRPF ki nongmai maru na panduna laikidaba thawdok thokphamda ngarang CLP leader MLA K Meghachandra na lusingduna India block ki maruwe lusingba singamadi Congress ki ex MLA singa loinana numit aduda laikhidraba Tronglawbi awang lekai gi pikliba masin manaw anina laikhidaba mafam aduda hakthengdana satuna yengsinba amadi angamba sel gi mating pibi gi khongsata phongdokhibani Meghachandra na makha taraduna misam da bom amadi nomai kapsilaga mi hat pasingi khudak lefangadabani amadi pikliba angang ani hat khiba amadi misam ohum CRPF ki nomaina kaptuna hat khibasigi asumbo well bisar lenga asin athubada phangangadabani numit adugi thawdo du lainga ki oina ahoba ama leibidagi thuanbani miad asi India block na akan mamong na condemn tawi misi asigi justice phanganabagi damak lainga asina hotna biduna mara leibising athubada serak pina ba lainga na hotna gadaban haki miyam gi ihauda saruk ya khiba khosaunaraba miyam marakta nomai kapsinduna misam ahum hat khiba amadi miyoi kyaman asu apanangan ki thawdo adugi judicial inquiry tawgadabni asuk yamna thamoi sokningai oiraba thawong siga mari leinana India gi Prime Minister amadi Home Minister na condolence message ama phawa pidaba amadi thamoi goebu wapam ama phawa thamdaba habisi India pro na kari leibigi no hain hangmaga loinana Manipur gi mipum khudimangna santi pamlabasu Tronglawbi gi thawdo sina Manipur hingsa gi thawdok leptri irang nemthadri habisi takpani sai om phajilaglaba Manipur gi irang asi loisinaba central government amadi Manipur government na loisinba ngamdriba karigino sin kaktada santi lakpa hori haina lawpuna yaroi National Highway sing the Minister na Security Force mayam puraga satpa amadi Central Force in the National Highway da satpa sina Manipur santi hanjilagle habi yaroi maikai amaromdana pigliba ngangani bom kapsinduna tamthina hatpikre masidabu Manipur santi lairi braiki ngamkhaida IM ga Kapnabada KNAB gini haiba mari siri National Socialist Council of Nagalim Isak Muiba NSN IM ga khuthoknabada Koki National Army Burma KNAB gi mari sikri AK series ki nomai mari su manhaure hari pawge lekhun sing hai ngarang ayuk pung 8 dagi pung 10 taba phawbada Kamjong district ki manung chanba asang kholen kaka amasum Myanmar gi phayang khun gi marak khuthokna bi thawdo du thokhibani hari punga marom khuthokna khiba du da KNAB gi singnaba kulai paiba ko ki lanhoba mari sikiem sum laikhidra basing adu gi AK series ki nomai mari yauna kulai singlo bungam ki hari thawdo adu da laikhidra ba ko ki lanholup KNAB gi ni haiba mari edu masak maming khangdri paushna makhata na hai NSN IM gi lanmi singna lairiba Kamjong district ki asang khulen gi mapam amada Burma gi ko ki lanholup KNAB gi lanmi singna sangsilaktuna landara khodi gi thawdo ru thokhibani hari thawdo adu gi matung tarakpada Myanmar ga tainariba Kamjong district ki Namli Wangli asang khulen amasung soro khun gi khunja sing mipai na ba poknari hari paushna makhata na hai ngasi dagi numi kharani gi mamang Army amadi KNAB gi apunba kangbuna drone sejinoduna landara khibigi thawdok ta khunja sing gi yung kai kya ama ada thokibigi thawdok sing laikhrabani Punjab Police Station na grenade ki attack sata khibaga mari lainana 21 taruk phari Mamangi thara Punjab ki Amritsar district laiba police station amara grenade ki attack sata khibaga mari lainana 21 taruk phari haina makok thumba police officer lamana phongdokri grenade ki attack adu March 18 amasung 19 gi lona ba anida Amritsar district ki Bindi Saida police station se tarkhibani adubu ete adu da misi minadi amati yaukiji Director General of Police DGP Gauraba Yadav naiki sauna mai pakpa amada Binda Saida police station na grenade ki attack torokhibagi case solve tawri amasum Faridkot district police ka loina Amritsar rural police na sataba apunba operation amada ete adu da siena wa mi taruk far hena mana phongdokli far equising adu
pistol anisu phangma ngangki hen phongdokladuna DGP na haiki thigatpegi thabak chathabada accused singa si Pakistan based tawba handler amaga mari lainei haiba khangli DGP na haiki faraba accused singa dugi mayokta explosive substances act unlawful activities prevention act bharatiya naya sanitya amasum am eka mari lainaba section singi makhada FIR ama lokatpaga loinana hausuk makhatana thigatpegi thabak chathari amasu makhoigi network apumba thugaina bo honari lupa lakh mangagi reward lakh thokraba nupi Maoist ama Sadiskat ki bunker da numai kapnaba da siri Sadiskat ki bunker district ngarang security personnel sungu numai kapnaba da lupa lakh mangagi reward lakh thokraba Maoist nupi ama sikre haina police na phongdokre rupi kauba nupi edu Maoist ki area committee gi member amane amasum hak Sadiskat ki Bastar region da leiba senior Telugu cadre gi aroiba active senior leader oigani haina thajanari Bastar region asi Kankar yauraga district taret pullaga sembane ki government na Mars kunthraga mathoide Sadiskat asi khulai paiba Maoist singdagi maning tamle haina lakthokiba numit taragani thoini gi matungda nomai kapna gi thawdo asi thokibani Inspector General of Police Bastar Range na phongdokhibagi matung ina government na left na Maoist singda sangjarangna ba masum na honana khunda laita hanbegi khudong sab si lahona ba appeal tawduna lakhi khongthang si lambi lana sakraba sing mauksa gi punsida hanjirakna bani adumoina ma rupi yauna kedar khradi makata na hingsa gi lambi ta dumuksali masimak asiguma phiba masi mayukna rakhibani hana su mangna ki loinana station gi manungsan ba border maya da leiba Maspali Khudong da ngarang ayukti gi hono nomai kapna begi thawdo da satakibani Maoist cadre sing laidi haiba akhanaba paw ma phangmadegi security personnel singi team amana maphamaduri anti naxalite operations ataki haina superintendent of police Nikhil Rakhesa naiki nomai kapna ba loiraba matung da rupi gi haksang adu nomai kapna phamdegi pistol explosive amasum atopa polam kya ga loinana ta aduna leramba thengna rakhibani amas haujuk makhatan operations athari haina su paust pali Police ki matu ina rupi si Dandakarnia Special Zonal Committee ki member Bejoy Reddy ki loina bini mahakti mamang saida Manipur Maula Ambarak Sauki district thoki ba nomai kapna begi thawdo ma da laikhidrabani hansu pausta pali Postmortem tawrabasu laukhiroi dawri tronglaubi thawdokta laikhidraba angang ani amadi makha tarakpa thawdokta laikhidaba ahung ge haksang sing ngarang rims ta postmortem tawkrabasu haksang sing di laukhiroi dawri tha sigi tare thokiba thawdok sing de laikhidraba angang ani yauna miyoi manga ge haksang sing ngarang rims ta postmortem examination tawki optional oiba pawge likhun sing phongdokpagi matuina ngarang executive magistrate yauraga mapung phana video coverage tawraga haksang sing adugi postmortem examination sing satharaga haksang sing mokta thamli hanisu pausna makhatana phongdorakli postmortem examination tawkhrabasu haksang sing adudi laudana rims ki mokta leiri miyoi mangana laikhidabaga mari lainana laingak ta thamkiba wapam sing thabak to onthok tri phawba haksang sing laukhiro heri